Loubuk Sanghalasi Senthok Leihansi, Loubuk Sanghalasi Senthok Leihansi. Laisram ning thema du kai gilai phamna uim pok mamang lai kai ai chahi 36 year mu sujare aduga ain hoji tawjari ba from se 2018 dagi hobani 2018 dagi hobani aduga aina si horpoi maram di hoji hojikta ai ge itomdana subuda akhoi imung chawhoi mung se konadaba maram di ai itomdana suraka khoi myam je thakpadi ngamoidongna aina sum wakhan khalap kan hingo leibnina ai mung manung se khoi pulap suminaba yaba lambi thirak paina khoi pulap suminaba yaba lambi thirak pasida ina hingkon se taba aduri kumai toroga tawgadage na sum khalapa kan ina ahan bada maroina char se leitabnina char chana mathok taba adu nasari rom thana paikhatlaga nasari jege ahan ba ai afa maru puthoga afa maru jidagi mu aina mother plant oina ba khara tharaba mother plant sidagi aina hoji jikta ina machi pothok se power phattabra yenge haina makha ta na ina Loubuk Sanghalasi angur chanipan 800 masing 800 muk thajari sini aina machi yamna thaning bagi enodi maramdi angur se ina yam thaning bai maramdi hoji hojikta mapalam dei pusallaga chariba mayamji aikhoigi nongmoda yorokpa nattabanina aina khoi Manipur je leba chinau jingna mateng kharaja pangmo ngamba naha inkhal leibsing ina pijaning badi hu chendaba haije pijaning ba maramdi aina organic oina pijaning ba hu chendaba maram adudagi na ayamba su admai tharak ba adagi ahan badaina kobi kari kha tharame adu aina thagi oina ina chubungama oidaba heng ahalwara kadabuni na khoije thagi oiba potse na thado gaina chahi mari manga chatpa manga truk chatpa potse na pamakpa maramdi tha haibachidi khoigi thagi buji hongakpa chiawi tangakpa chiawi masidi laibaki wa tare maramdi angur chidi amuk hongba tangbadi leitre madi kg da samna hardi chani pirachu chamada yol dim sitkane na khalle adu mathakta mahakti amuk mari ka aga char puthopda sumuk paisa amuk phangba double phangba angur gi di khoigi mangon dagi muk char lobo yabagi khudong chaba leibanina
aina adonda angur sion thaba adu huji ta aina angur khaktang nate tharise angur khaktang ji nate angur khaktang da aina plan amuk tawdre angur sidi ai yeng ge na srai kaiguma laiba fargana yamda phaba breed or aphaba breed ne na thajari bani thabadi hujik panba kanda aphaba breed na habadi khange adu aina masidang da try tawdre aina khogi chahi sangna chatpa chahi mari ahum anihum chatpa khogi ginger ga kaino jiga aiko yaingang haiba kaino jiga ina mu plan tawre lo parimda plan tawre makse hoji handak 2020 je thabane 20 gi april sai thabane na ado phajare ma je phajaba ya phajare aduga marak sidaina ginger ga khogi kaino gi marak sidaina pareng sidaina perukka kaino ga thaye khoi medicine plan wina peruk siga nusidaka moina kana bai jang sina khoi kaithen lupa manga taragi nungtigi nomagi lakpa nomagi akoina nomagi lakpa paisa pamba mai perukka akoi awa phadigom sina nungtigi lakpa paisa oina thambaina aduga angur gumba sina yangang gumba sina khoi chahi rom da lakpa paisa oina thamba adu maina ina sumai taw si wakhanji lakpada nomagi sina da khoi yumgi nomagi sijina da ba ya da ba paisa haiba masu leibanina aina awa phadigom haiba simaga mayam no samaroi haina mena duka khogi perukka nusidaka sina khogi nutigi hega yonba yaba pot oina thamba baina aina huji semjari ba char sida khoi local sin yam pam hai tare limon je akhoi gi limon sima adum phajana chatle limon sima phajana adum semba yare aina semjari huji so adigi amana mu aigi sisa ya leng tawba kanda richi pambi sima am tawre aduga sina kamal lore aduga kainoga hainok jong gumba adigi di akhoi gi lehaw mayam nam pam se lehaw anemba harakne khoina aigi sida mother plan oi tharaga dum graph tok thoga ani sina yonaba na semjari di sumaina semaga sidagi yon ge na sidagi yolage na khallaga semi duga hoji jikta char leising sida yamba indigenous plant nakna yamba oi igi da khoi khosai gi da yam phangboina komla gumba champra gumba adigi di khoi hainok jong gumba adigi di hainau gumba aduga mukthubi gumba adi local gu pot na yam bo oire ganu gumba sigi tespat gumba akhoi am hongba lupa 10 den 35 bok dum yuan ya pot oina na am tang su na tam atang bu oina ahong bu oina semba mayam su dum thaba ngamba adigi ai gi puthoga dum piba ngamba adi mi na thaninge pesa yaudre jum thaba ngamba pot oina seme ayamba angur gi char sembase akoina masi akhoi January January da akhoi purning taw matam sida January da purning tawre purning taw sida akoina mahak ki mari se akhoi matang ahum da kae
matang ahumda ko aga ama makhai chang de khoi politin da khoi politin hana loi hantue aduga matang ahum gumbai chang se ga matang ama gi chang ama makhai gi chang se phumme aduga kaino da khoina matang khitang telaga na mari da ka phushaure ani mamit ani na mathak te inkhala thame amana miss or su amana horuk na bagi ani na makha da phumme aduga ahum ka agana amma ga khitang hen na makha da phummaga ani na mathak te inkhala thamba aduga mamit ani duragi koina ama miss or su amadi horuk pa yaina adumai toroga koina ngasai kolom se adumai toro seme charangna akoina politin se khola khogi naked langthoga thambadi khra kuina change maramdi akhoi politin gumana fajana cover tight khoi nungsi nungsa changhanda ba haitare alu tadi mahak se thuna mayon chomanga me maramdi tha amagum da mayon chomanga me kitang magi mami thok phuchi tha amagum da mami thok haba khangmanga me duga khoi naked akhoi hontoga lamhangda khoi politin di yunga dum thamba sidi tha ani gumba dum change ma se akhoi masida ngasai na haijagre tha ba kanda lehaw gi makha polena adubo average ta masi akhoi thabagi horupgi tha ani ma changragadi akhoi chahi ani ga tha ani ti chap chara adu pan mangam ne khale haidi chahi amada pandrabasu chahi next year de soina pan ngam ne chahi ani ga tha ani mukti dum change akhoi hana le haw khar leiba jaga da thagi ba potuna mahi khra thuna pale haiba tare di khra pandri sing sina le haw khra wat pa hapa aduna aina ju knowledge kya wat pa maram di aina kumsi kha hobuni na aduna knowledge magi knowledge aina mingon dagi tamu bu khotlu bu su leitabani na aigi knowledge na tawjabani na ai training chat pa khot pa su leite ba aduna aigi sidi aigi on knowledge na tawjabani na Fujiki hari posi da ina yamna expert oidabani na aina palhan bai chang da khor wathiba adugo hojik panjar iba khrajidi masagi le hauduna phugala panjarakpani na hojiki lising ahum ga chatre mung chang di yol hore pabi manga truk panbasida ai training gi di isana bu khotnari thoidokpa hoi khangdaba matang bu di yawe khangdrakanda ai phone ni mateng di kharlawe di ai tangai fadrakanda phone da khoi graph to bugumba ya leng to bugumba mekoi da khara yenge aduga adon natare ai thoidokpa matam se kero toksala bani ngon thabak sini yam gabni na chatning da bani taba yam chatninge adubu ai ge lamjing na mi so kya lebi da leitaba aina su chatluba thiru ga da matam si so ngon da mangu se pamaktraba aduna ai ngon da hoji training khoppa chapai di ai ngon da su kya khudong chaba leitre do aina su khang ahi su kya tinaba leite pham atopa dagi paisa purup su leite lol loru su leite ama pokpa ai tawdi government gi mateng ama pok phangde aina sajariba khaliba khrachidi ai ranai ai leijaraga sabane ai leijaraga sabane aduga sida aina sajariba set house poly house khrajiju ai mingondagi leijara sajabane sikele leijara sabane ai sina thoidong ai mingondagi puruga leiruba khotpa leite aina mukhoidagi aina paisaga ai sinar khut ko sinar leijabane poly house set house
ꯑꯩꯈꯣꯏ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯍꯜ ꯑꯣꯏꯔꯛꯀꯗꯧꯅꯤꯅ ꯑꯩ ꯐꯥꯔꯝꯁꯦ ꯇꯧꯔꯒ ꯑꯩꯅ ꯍꯧꯖꯤꯛ ꯊꯥꯖꯔꯤꯕ ꯃꯥꯗꯔ ꯄ꯭ꯂꯥꯟ ꯂꯩꯍꯥꯎ ꯃꯌꯥꯝꯁꯦ ꯅꯠꯇ꯭ꯔꯒ ꯑꯪꯒꯨꯔ ꯃꯌꯥꯝꯁꯦ ꯒ꯭ꯔꯦꯞꯁꯤꯡꯁꯦ ꯍꯌꯦꯡ ꯃꯁꯤꯅ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯅꯣꯡꯃ ꯑꯍꯜ ꯑꯣꯏꯔꯛꯀꯗꯧꯅꯤꯅ ꯃꯁꯤꯗ ꯍꯧꯖꯤꯛ ꯃꯥꯗꯔ ꯄ꯭ꯂꯥꯟꯁꯦ ꯈꯔ ꯌꯥꯝ ꯊꯥꯔꯒ ꯍꯥꯏꯗꯤ ꯍꯌꯦꯡ ꯆꯥꯔꯁꯦ ꯃꯁꯤꯗꯩ ꯄꯨꯊꯣꯛꯀꯦꯅ ꯑꯩ ꯈꯜꯂꯒ ꯑꯗꯨꯒꯤ ꯑꯁꯥꯗ ꯑꯩꯅ ꯊꯥꯔꯤꯁꯤꯡꯅꯤ ꯃꯥꯗꯔ ꯄ꯭ꯂꯥꯟ ꯑꯌꯥꯝꯕ ꯊꯥꯔꯤꯁꯤꯡꯁꯦ ꯑꯗꯨꯅꯅꯦ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯃꯁꯤꯒꯤ ꯂꯥꯏꯟꯗ ꯆꯠꯂꯝꯃꯣꯏ ꯃꯁꯤ ꯊꯥꯔꯒ ꯑꯩ ꯍꯤꯡꯉꯒꯦ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯆꯞ ꯆꯥꯅ ꯌꯨꯡꯉ ꯈꯜꯂꯒ ꯊꯥꯔꯕꯅꯤ ꯒ꯭ꯔꯦꯞꯇ ꯂꯩꯅꯥ ꯑꯃ ꯇꯥꯏꯌꯦ ꯂꯩꯅꯥ ꯑꯃ ꯇꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯡꯗ꯭ꯔꯨꯕꯤ ꯃꯆꯥꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯁꯦ ꯅꯨꯡꯗꯥꯡꯗ ꯆꯥꯛꯇꯥꯕ ꯀꯥꯡꯕꯨꯅꯦ ꯒ꯭ꯔꯦꯞꯁꯤꯗ ꯃꯥ ꯀꯥꯞꯅꯕ ꯎꯄꯥꯏꯁꯦ ꯌꯥꯝ ꯋꯥꯏꯕ ꯃꯊꯛꯇ ꯂꯩꯈ꯭ꯔꯦ ꯁꯒꯥꯏ ꯃꯊꯛꯇ ꯃꯣꯔꯥ ꯊꯥꯡꯒꯠꯂ ꯑꯍꯤꯡꯗ ꯅꯨꯡꯊꯤꯟꯗ ꯀꯥꯞꯄꯁꯨ ꯌꯥꯗꯕ ꯃꯥ ꯅꯨꯡꯗꯥꯡꯗ ꯆꯥꯛꯇꯥꯕ ꯀꯥꯡꯕꯨꯅꯤꯅ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯍꯤꯡꯗ ꯀꯩꯅꯣ ꯇꯧꯔꯒ ꯇꯨꯜ ꯑꯋꯥꯡꯕ ꯇꯧꯔꯒ ꯁ꯭ꯄ꯭ꯔꯦ ꯇꯧꯔꯒ ꯅꯨꯡꯗꯥꯡ ꯂꯣꯏ ꯄꯨꯡ 12 ꯕꯥꯔꯣꯒ ꯇꯥꯏ ꯃꯥ ꯀꯥꯞꯅꯕ ꯍꯣꯠꯅꯕꯁꯤꯗ ꯃꯊꯛꯇ ꯃꯥꯏ ꯃꯅꯥ ꯆꯥꯕꯤꯁꯦ ꯂꯣꯏ ꯆꯥꯕꯤ ꯇꯧꯋꯦ ꯃꯥꯗꯤ ꯁꯤꯠꯂꯦꯁ ꯑꯣꯏꯕꯅꯤꯅ ꯊꯨꯝꯕ ꯄꯣꯠꯅꯤꯅ ꯇꯤꯟꯅ ꯌꯥꯝ ꯄꯥꯝꯕ ꯄꯣꯠ ꯑꯃꯗꯤ ꯑꯣꯏꯌꯦꯕ ꯑꯗꯨ ꯃꯍꯥꯛꯁꯦ ꯀꯥꯞꯅꯕ ꯎꯄꯥꯏ ꯊꯤꯕꯗ ꯑꯩꯈꯣꯏ ꯑꯍꯤꯡꯗ ꯇꯣꯔꯆꯂꯥꯏ ꯄꯥꯏꯔꯒ ꯀꯥꯞꯄꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯑꯗꯨꯒ ꯀꯥꯞꯄꯁꯤꯗ ꯅꯣꯡꯃ ꯑꯃꯨꯛꯇꯪ ꯀꯥꯞꯄꯒꯁꯨ ꯐꯠꯇꯕ ꯌꯥꯎꯋꯦꯕ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯥꯞꯇ꯭ꯔꯒꯗꯤ ꯃꯥꯁꯦ ꯐꯠꯇꯦ ꯃꯅꯥꯁꯤꯅ ꯌꯥꯝ ꯁꯣꯡꯈꯤꯕ ꯑꯣꯏꯔꯛꯄꯅꯤ나 ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯥꯞꯇ꯭ꯔꯒꯗꯤ ꯐꯠꯇꯦ ꯃꯁꯤ ꯑꯩꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯀꯦꯃꯤꯀꯦꯜ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯥꯅꯤꯛꯀꯤ ꯍꯤꯗꯥꯛ ꯂꯩꯌꯦ ꯇꯣꯉꯥꯟꯅ ꯃꯁꯤ ꯂꯧꯔꯨꯔꯒ ꯑꯩꯅ ꯃꯈꯣꯏ ꯀꯥꯞꯄꯦ ꯑꯗꯨꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯟꯒꯤ ꯁꯟꯌꯨꯡꯁꯤ ꯁꯤꯖꯤꯟꯅꯩ ꯑꯩꯅ ꯃꯇꯝꯗ ꯁꯟꯒꯤ ꯁꯟꯌꯨꯡꯁꯦ ꯁꯤꯖꯤꯟꯅꯩꯗꯤ ꯁ꯭ꯄ꯭ꯔꯦ ꯑꯃ ꯑꯩꯒꯤ ꯁꯟꯌꯨꯡꯁꯦ ꯀꯂꯦꯛꯁꯟ ꯇꯧꯔꯒ ꯑꯩꯅ ꯍꯥꯟꯖꯜꯂ ꯊꯝꯃꯒ ꯑꯗꯨꯒ ꯀꯥꯞꯄ ꯁ꯭ꯄ꯭ꯔꯦ ꯇꯧꯔꯒ ꯀꯥꯞꯄ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕꯗꯨꯅꯦ ꯀꯦꯃꯤꯀꯦꯜꯒꯤ ꯑꯣꯏꯇꯥꯔꯗꯤ ꯑꯃꯨꯛꯇ ꯂꯣꯏ ꯐꯈꯤꯕ ꯌꯥꯏꯕ ꯀꯦꯃꯤꯀꯦꯜꯒꯤ ꯑꯣꯏꯇꯥꯔꯗꯤ ꯑꯃꯨꯛꯇ ꯂꯣꯏ ꯐꯈꯤꯕ ꯌꯥꯏ ꯑꯩꯅ ꯍꯥꯟꯅ ꯀꯦꯃꯤꯀꯦꯜ ꯁꯤꯖꯤꯟꯅꯔꯛꯄꯅꯤꯅ ꯑꯗꯨꯕꯨ ꯑꯩꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯥꯞꯆꯔꯦ ꯍꯥꯏꯁꯦ ꯀꯦꯃꯤꯀꯦꯜ ꯑꯣꯏꯗꯕꯒꯤꯅꯤ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯥꯞꯇ꯭ꯔꯕꯗꯤ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯥꯅꯤꯛꯀꯤꯗꯤ ꯑꯗꯨꯅ ꯀꯦꯃꯤꯀꯦꯜꯒꯤꯗꯤ ꯑꯃꯨꯛ ꯋꯥꯟꯁ ꯀꯥꯞꯈꯤꯕꯁꯤꯅ ꯊꯥ ꯑꯃꯗꯤ ꯑꯗꯨꯝ ꯆꯠꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯑꯣꯔꯒꯥꯅꯤꯛꯀꯤꯅ 3-4 ꯑꯗꯨꯝ ꯀꯥꯞꯆꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯐꯝꯖꯔꯤꯕ ꯃꯐꯝꯁꯦ ꯀꯝꯄꯣꯁꯀꯤ ꯊꯝꯐꯝꯅꯤ ꯑꯩꯈꯣꯏ ꯁꯟꯊꯤ ꯊꯝꯐꯝ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯟꯊꯤꯁꯦ ꯑꯩꯈꯣꯏꯅ ꯃꯤꯉꯣꯟꯗꯒꯤꯗꯤ ꯑꯩꯈꯣꯏ ꯂꯧꯕ ꯐꯪꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯥꯞꯅꯤꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯟ ꯈꯔ ꯇꯧꯔꯒ ꯃꯁꯤꯗꯩꯁꯤꯗ ꯑꯩꯒꯤ ꯁꯟꯊꯤ ꯈꯔ ꯀꯂꯦꯛꯁꯟ ꯇꯧꯔꯒ ꯁꯤ ꯊꯝꯃꯒ ꯑꯩꯈꯣꯏꯒꯤ ꯅꯣꯡ ꯆꯣꯠꯍꯟꯗꯕꯤ ꯃꯊꯛꯁꯦ ꯈꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗꯒꯤ ꯑꯩꯅ ꯍꯥꯞꯅꯤꯡꯕ ꯃꯇꯝꯗ ꯍꯥꯞ ꯌꯥꯅꯕ ꯑꯩꯈꯣꯏꯒꯤ ꯍꯌꯦꯡ ꯂꯩꯍꯥꯎ ꯑꯣꯜꯂꯕ ꯁꯟꯊꯤꯁꯤꯅ ꯑꯩꯈꯣꯏ ꯂꯩꯍꯥꯎ ꯐꯖꯅ ꯑꯣꯜꯂꯦ ꯍꯥꯏꯔ ꯈꯪꯉꯀꯥꯟꯁꯤꯗ ꯑꯩꯅ ꯑꯩꯒꯤ ꯑꯪꯒꯨꯔ ꯐꯥꯔꯝꯗꯨꯗ ꯄꯨꯔꯒ ꯃꯈꯣꯡꯁꯤꯗ ꯍꯥꯞꯅꯕꯅ ꯑꯩꯅ ꯊꯑꯣꯏꯅ ꯁꯦꯝꯃꯤꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯍꯌꯦꯡ ꯑꯩꯅ ꯍꯥꯞꯅꯤꯡꯕ ꯃꯇꯝ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯗꯔꯀꯥꯔ ꯂꯩꯔꯛꯄ ꯃꯇꯝꯗ ꯂꯧꯐꯝ ꯂꯩꯇꯕꯅꯤꯅ ꯑꯩꯅ ꯀꯝꯄꯣꯁꯀꯤ ꯁꯦꯠꯁꯤ ꯑꯗꯨꯒꯤꯗꯃꯛꯇ ꯗꯔꯀꯥꯔ ꯌꯥꯝ ꯂꯩꯕꯒꯤ ꯀꯝꯄꯣꯁꯀꯤ ꯁꯦꯠꯁꯦ ꯁꯥꯖꯔꯤꯕꯅꯤ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯆꯥꯔ ꯚꯦꯔꯥꯏꯇꯤꯁꯤꯡꯁꯤꯗ ꯎꯌꯨꯡ ꯍꯥꯏꯕ ꯆꯥꯔꯁꯤ ꯑꯗꯨꯒ ꯆꯥꯔꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯠꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯆꯥꯔꯁꯤꯡꯁꯤꯗ ꯗꯤꯃꯥꯟ ꯂꯩꯕꯁꯦ ꯎꯌꯨꯡꯁꯤꯒ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯍꯩ ꯔꯥꯗ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯆꯝꯄ꯭ꯔꯥ ꯑꯗꯒꯤ ꯀꯣꯝꯂꯥ ꯁꯤꯅ ꯍꯦꯟꯅ ꯗꯤꯃꯥꯟ ꯂꯩ ꯑꯗꯨꯒ ꯆꯠꯈꯤꯕ ꯃꯁꯤꯡꯗꯤ ꯑꯩꯈꯣই 7,000 ꯑꯃꯨꯛ ꯍꯟꯗꯛ ꯆꯍꯤꯁꯤꯒꯤ ꯑꯣꯏꯅ 7,000 ꯑꯃꯨꯛ ꯆꯥꯡ ꯌꯣꯜꯂꯦ ꯂꯩꯍꯥꯎꯁꯦ ꯑꯩꯈꯣꯏ ꯂꯣꯀꯦꯜꯒꯤ ꯃꯩꯇꯩꯁꯤꯡ ꯌꯥꯝ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯌꯥꯝꯅ ꯑꯋꯥꯡꯕ ꯄꯣꯠ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏ ꯑꯅꯦꯝꯕ ꯑꯣꯏꯕꯅꯤꯅ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯤꯅ ꯃꯥꯔꯀꯦꯠꯇ ꯌꯣꯟꯕꯗꯤ ꯈꯤꯇꯪ ꯇꯥꯡꯅ ꯌꯣꯟꯕ ꯑꯩꯅ ꯌꯣꯟꯕꯅ ꯁꯣꯝꯗ ꯑꯩꯒꯤꯗꯩ ꯄꯨꯊꯣꯛꯆꯔꯕꯅꯤꯅ ꯍꯣꯜꯁꯦꯜꯗ ꯈꯤꯇꯪ ꯍꯣꯡꯅ ꯌꯣꯟꯕꯅꯤꯅ ꯃꯌꯥꯝꯅ ꯌꯥꯝꯅ ꯗꯤꯃꯥꯟ ꯂꯩꯕ ꯄꯣꯠ ꯃꯥꯁꯨ ꯑꯣꯏꯔꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯦꯝꯕꯔ 3 ꯂꯩ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ 3ꯁꯤꯒ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯃꯦꯝꯕꯔ 3 ꯑꯃꯒ ꯍꯥꯞꯆꯤꯟꯖꯩ ꯃꯦꯝꯕꯔ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯕ ꯁꯤꯟꯃꯤ ꯑꯩꯈꯣꯏ 12 ꯄꯨꯟꯅ ꯑꯄꯨꯟꯕꯗ ꯂꯩꯔꯦ ꯑꯄꯨꯟꯕꯁꯦ ꯊꯥ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯊꯥꯗꯅ ꯃꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯄꯔ ꯗꯦꯒꯤ ꯑꯣꯏꯅ ꯂꯨꯄꯥ 150 ꯃꯤ ꯑꯃꯗ ꯄꯤ ꯑꯩꯈꯣꯏ ꯅꯣꯡꯃꯒꯤꯗꯤ ꯄꯤꯗꯦ ꯑꯩꯈꯣꯏ ꯍꯞꯇꯥꯒꯤ ꯑꯣꯏꯅ ꯄꯤ ꯑꯩꯈꯣꯏ ꯅꯣꯡꯃꯒꯤꯗꯤ ꯄꯤꯖꯗ꯭ꯔꯦ ꯑꯩꯈꯣꯏ ꯍꯞꯇꯥꯗ ꯑꯣꯏꯅ ꯄꯤ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯃꯁꯤꯡ ꯑꯩꯈꯣই ꯃꯤ 12 ꯁꯨꯕꯅꯤ ꯑꯇꯣꯞꯄ ꯃꯤ 3 ꯑꯃꯒ ꯑꯩꯈꯣই ꯏꯃꯨꯡꯒꯤ 3 ꯑꯃꯒ ꯑꯩꯈꯣই 12 ꯁꯨꯕꯅꯤ ꯑꯩꯁꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯀꯀꯥ ꯑꯥꯔꯣ ꯑꯃꯈꯛ ꯊꯦꯡꯅꯩꯌꯦ ꯖꯨꯒꯤꯟꯗ꯭ꯔꯣꯅ ꯃꯍꯥꯛꯀꯤ ꯀꯩꯅꯣꯁꯦ ꯅꯁꯔꯤꯁꯦ
ꯅꯁꯔꯤ ꯈꯔ ꯁꯦꯝꯕꯤꯌꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯌꯦ ꯑꯗꯣ ꯃꯍꯥꯛꯅ ꯁꯦꯝꯕꯤꯌꯨ ꯍꯥꯏꯕꯁꯤꯗ ꯑꯩꯅ ꯇꯥꯃꯣ ꯑꯩ ꯁꯦꯝꯒꯦꯅ ꯍꯥꯟꯅ ꯍꯧꯋꯦ ꯇꯥꯃꯣ ꯁꯦꯝꯒꯦ ꯍꯥꯏꯁꯤꯗ ꯑꯩꯅ ꯆꯥꯔꯁꯦ ꯌꯥꯝ ꯁꯦꯝꯗꯦ ꯇꯥꯃꯣ ꯀꯅꯥ ꯂꯧꯗꯣꯏꯅꯣ ꯈꯪꯅ ꯑꯩ ꯂꯧꯒꯦ ꯅꯪ ꯁꯦꯝꯃꯣꯅ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯅ ꯁꯦꯝꯕ ꯍꯧꯕꯗꯒꯤꯗꯤ ꯑꯩꯁꯨ ꯃꯌꯥꯝꯅ ꯅꯁꯔꯤ ꯁꯦꯝꯃꯦ ꯂꯥꯛꯄ ꯀꯥꯟꯗ ꯆꯥꯔꯗꯣ ꯑꯄꯥꯝꯕ ꯌꯥꯎꯕ ꯃꯈꯣꯏꯅ ꯑꯄꯥꯝꯕ ꯌꯥꯎꯕ ꯑꯣꯏꯕꯅꯤꯅ ꯃꯌꯥꯝꯅ ꯑꯃꯃꯝ ꯑꯅꯤ ꯂꯧꯕꯤ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯈꯣꯏꯅ ꯅ꯭ꯌꯨꯁꯄꯦꯄꯔ ꯑꯗꯨꯝ ꯑꯣꯏꯔꯦ ꯑꯩꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏꯗ ꯆꯥꯔ ꯑꯗꯨ ꯐꯪꯉꯤ ꯃꯈꯣꯏꯗ ꯆꯥꯔ ꯑꯗꯨꯛ ꯂꯩꯍꯧꯋꯦꯅ ꯍꯥꯏꯕꯗꯨꯗ ꯑꯗꯨꯅ ꯑꯩꯒꯤ ꯅ꯭ꯌꯨꯁꯄꯦꯄꯔ ꯑꯗꯨꯝ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯌꯥꯝꯁꯦ ꯑꯩꯅ ꯈꯣꯡꯕ ꯂꯩꯇꯅ ꯑꯗꯨꯝ ꯂꯧꯕ ꯂꯥꯛꯅꯔꯦ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯅꯣꯂꯦꯖ ꯑꯣꯏꯅ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯑꯈꯪ ꯑꯍꯩ ꯃꯌꯥꯝꯕꯨꯗꯤ ꯂꯩꯔꯕꯅꯤ ꯑꯩꯗꯤ ꯀꯩꯁꯨꯕꯨꯗꯤ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯥꯝꯕꯤꯁꯤꯡꯁꯤꯗ ꯑꯩꯅ ꯊꯥꯔꯒ ꯐꯔꯛꯏꯕ ꯃꯔꯝꯁꯤꯗꯤ ꯑꯩꯅ ꯑꯍꯥꯟꯕꯗ ꯐꯨꯠ 3ꯒꯤ ꯆꯥꯡꯗ ꯐꯤꯠ 3ꯒꯤ ꯁ꯭ꯀ꯭ꯋꯥꯔꯗ ꯄꯥꯛꯅ ꯇꯧꯊꯣꯛꯑꯦ ꯑꯗꯨꯒ ꯂꯨꯕꯅ ꯐꯤꯠ 2ꯗ ꯂꯨꯅ ꯇꯧꯔꯦ ꯑꯗꯨꯒ ꯑꯍꯥꯟꯕ ꯂꯦꯌꯔꯁꯤꯡꯁꯦ ꯂꯧꯊꯣꯛꯑꯒ ꯑꯍꯥꯟꯕ ꯂꯦꯌꯔꯁꯦ ꯇꯣꯉꯥꯟꯅ ꯊꯝꯃꯦ ꯑꯅꯤꯁꯨꯕ ꯂꯦꯌꯔꯅ ꯇꯣꯉꯥꯟꯅ ꯊꯝꯃꯦ ꯐꯤꯠ 3ꯁꯤꯒꯤ ꯑꯗꯨꯒ ꯑꯍꯥꯟꯕ ꯂꯦꯌꯔꯁꯦ ꯊꯥꯗꯔꯒ ꯑꯩꯈꯣꯏꯒꯤ ꯁꯟꯊꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯒ ꯑꯩꯈꯣꯏ ꯃꯤꯛꯁ ꯇꯧꯔꯒ ꯁꯟꯊꯤ ꯑꯀꯪꯕꯁꯤꯒ ꯃꯤꯛꯁ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯊꯥꯕ ꯄꯣꯠꯁꯤꯅ ꯁꯣꯏꯒꯟꯗꯦꯅ ꯅꯤꯡꯉꯦ ꯑꯩꯅ ꯇꯦꯁ ꯇꯧꯕ ꯀꯥꯟꯗ ꯑꯗꯨꯒ ꯁꯣꯏꯒꯟꯗꯕ ꯄꯣꯠꯁꯤꯅ ꯍꯌꯦꯡ ꯃꯍꯩ ꯃꯔꯣꯡꯁꯤ ꯊꯨꯅ ꯄꯥꯟꯕ ꯉꯝꯃꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯍꯥꯛꯅ ꯂꯩꯍꯥꯎꯁꯤ ꯆꯥꯕ ꯉꯝꯖꯔꯕꯅꯤ나 ꯃꯁꯥꯗꯁꯨ ꯑꯐꯕ ꯄꯣꯠ ꯑꯃ ꯍꯥꯏꯕꯗꯨꯅ ꯑꯣꯏꯔꯦ 2018ꯗꯒꯤ ꯍꯧꯖꯤꯛꯐꯥꯎ ꯍꯧꯕꯗ ꯆꯥꯔ 40,000 ꯁꯦꯝꯕꯁꯤꯗ 35,000 ꯑꯗꯥꯏꯃꯨꯛꯇꯤ ꯆꯥꯡ ꯌꯣꯟꯈ꯭रे ꯊꯥ ꯑꯃꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯀꯥꯔꯤꯕ ꯄꯩꯁꯥꯁꯤ ꯅꯁꯔꯤꯔꯣꯝꯗ ꯂꯨꯄꯥ ꯆꯍꯤ ꯑꯃꯗ ꯑꯩꯈꯣꯏ 10,000 ꯆꯥꯔꯁꯤ 10,000 ꯇꯥꯔꯒꯦꯠ ꯇꯧꯕꯅꯤ ꯆꯥꯔ ꯅꯁꯔꯤꯁꯤꯗ ꯆꯥꯔ 10,000 ꯇꯥꯔꯒꯦꯠ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯅ ꯂꯨꯄꯥ 1,2,000 ꯇꯥꯔꯒꯦꯠ ꯇꯧꯋꯦ ꯂꯨꯄꯥ 10 ꯁꯤꯠꯄ ꯍꯥꯏꯅ ꯑꯗꯨꯒ ꯉꯥꯔꯣꯝꯗꯒꯤ ꯌꯥꯝꯗ꯭ꯔꯕꯗ ꯉꯥꯔꯣꯝꯗꯒꯤ ꯂꯨꯄꯥ 1,00,000 ꯑꯩꯅ ꯇꯥꯔꯒꯦꯠ ꯇꯧꯋꯦ ꯃꯔꯝꯗꯤ ꯐꯪꯉꯦ ꯃꯔꯝꯗꯤ ꯂꯨꯄꯥ 1,00,000 ꯆꯍꯤ ꯑꯃꯗ ꯉꯥꯗꯒꯤꯗꯤ ꯂꯥꯏꯅ ꯐꯪꯉꯦ ꯆꯍꯤ ꯑꯃꯗ ꯂꯨꯄꯥ 3,00,000 ꯑꯇꯣꯞꯄ ꯊꯥꯗꯅ ꯑꯩꯈꯣꯏ ꯂꯨꯄꯥ 1,00,000 ꯆꯍꯤ ꯑꯃꯗ ꯑꯗꯨꯝ ꯐꯪꯕ ꯉꯝꯃꯦ ꯑꯩꯅ ꯍꯧꯖꯤꯛ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯁꯤꯡ ꯑꯃꯗꯤ ꯑꯩꯉꯣꯟꯗꯒꯤ ꯈꯔ ꯁꯦꯅꯤꯌꯔꯁꯤꯡꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯇꯩ ꯅꯠꯇꯕ ꯑꯩꯒꯤ ꯏꯇꯧꯃꯛ ꯇꯝꯃꯣ ꯍꯥꯏꯗ꯭ꯔꯒꯁꯨ ꯑꯩꯒꯤ ꯁꯤꯟꯐꯝꯁꯦ ꯅꯠꯇ꯭ꯔꯒꯁꯨ ꯑꯋꯥꯊꯕꯤ ꯊꯥꯕꯅꯤ ꯈꯪꯗꯦ ꯑꯇꯣꯞꯄ ꯀꯩꯅꯣ ꯂꯩꯒꯤ ꯐꯥꯔꯝ ꯇꯧꯕꯅꯤ ꯈꯪꯗꯦ ꯑꯗꯣꯟ ꯀꯩꯒꯨꯝꯕ ꯈꯔ ꯇꯧꯍꯟꯅꯤꯡꯉꯦ ꯃꯔꯝꯗꯤ ꯁꯨꯕ ꯅꯣꯝꯕꯁꯦ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯅꯣꯡꯃꯗ ꯃꯇꯝ ꯀꯌꯥꯝ ꯃꯥꯡꯉꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯐꯖꯅ ꯈꯪꯉꯦꯕ ꯅꯣꯡꯃꯗ ꯑꯩ ꯑꯁꯨꯛ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯃꯥꯡꯉꯦꯁꯦ ꯑꯩꯅ ꯈꯪꯉꯕꯅꯤꯅ ꯍꯧꯖꯤꯛꯇ ꯂꯩꯔꯤꯁꯤꯡ ꯅꯍꯥꯁꯤꯡꯁꯤꯗ ꯑꯩꯅ ꯐꯥꯔꯝ ꯇꯧꯍꯟꯅꯤꯡꯉꯦ ꯐꯥꯔꯝ ꯇꯧꯕꯗꯤ ꯃꯤꯅ ꯔꯦꯁꯄꯦꯛ ꯇꯧꯋꯦ ꯐꯥꯔꯝ ꯇꯧꯕꯗꯤ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯕꯩ ꯅꯠꯇ꯭ꯔꯒꯁꯨ ꯃꯤ ꯑꯃ ꯂꯥꯛꯄꯗ ꯍꯥꯏꯗꯤ ꯔꯦꯁꯄꯦꯛ ꯇꯧꯕꯗꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯄꯥꯝꯃꯤꯅꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯇꯧꯒꯦ ꯁꯤꯒꯤ ꯆꯥꯔ ꯂꯩꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯪꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯑꯃ ꯑꯣꯏꯕ ꯑꯩꯉꯣꯟꯗ ꯃꯔꯝꯗꯤ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯌꯥꯝ ꯂꯩꯇ꯭ꯔꯒꯁꯨ ꯃꯤꯅ ꯂꯥꯛꯑꯒ ꯁꯤꯃ ꯂꯧꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕꯗ ꯑꯩꯅ ꯄꯤꯕ ꯉꯝꯕꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒ ꯃꯈꯣꯏꯁꯨ ꯑꯩ ꯇꯧꯔꯤ ꯁꯨꯃꯥꯏꯅ ꯑꯇꯣꯞꯄ ꯍꯩꯅꯧ ꯊꯥꯕ ꯑꯣꯏꯒꯦꯔꯥ ꯀꯩꯅꯣ ꯃꯈꯜ ꯁꯨꯅ ꯂꯩꯔꯕꯗꯤ ꯃꯤꯔꯝꯗꯒꯤ ꯄꯣꯔꯛꯏꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯃꯤꯉꯣꯟꯗꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯍꯤꯡꯕ ꯉꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯕꯗ ꯕ꯭ꯂꯣꯀꯦꯠ ꯇꯧꯕꯗ ꯍꯩ ꯍꯦꯛꯇ ꯇꯥꯡꯈꯠꯄ ꯑꯗꯨꯗꯤ ꯑꯗꯨꯝꯕꯁꯨ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯊꯥꯔꯒꯗꯤ ꯂꯣꯏ ꯄꯨꯊꯣꯛꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯍꯣꯡꯅ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯕ ꯃꯃꯜꯁꯦ ꯑꯍꯣꯡꯕ ꯃꯃꯜꯗ ꯐꯪꯕ ꯉꯝꯒꯅꯤꯅ ꯑꯩ ꯈꯜꯂꯦ ꯑꯩꯈꯣꯏ ꯂꯧꯃꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯁꯤꯅ ꯄꯨꯂꯞ ꯄꯨꯟꯁꯤꯟꯅꯔꯒ ꯑꯄꯨꯟꯕ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯔꯒ ꯂꯧꯕꯨꯛꯁꯤꯡꯁꯦ ꯁꯪꯍꯜꯂꯒ ꯑꯃꯨꯛꯇꯪꯗꯤ ꯃꯥꯏ ꯄꯥꯛꯍꯟꯕ ꯃꯅꯤꯄꯨꯔꯁꯤꯗ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯃꯅꯤꯄꯨꯔ ꯑꯃꯨꯛꯇꯪ ꯑꯣꯏꯍꯟꯖꯦꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯂꯧꯕꯨꯛꯁꯤꯡꯁꯦ ꯁꯪꯍꯜꯂꯁꯤ ꯁꯦꯟꯊꯣꯛ ꯂꯩꯍꯜꯂꯁꯤ